Ngasigi chawkhalaba technology asina miyoiba aikhoida kanaba piba natragana miyoiba aikhoida sokhanba haibasi aikoina technology sing asibu sijanaba mawong adugi makha yamna poli icham chamba khudam oina hojiki matamda haugalakliba naha singna mobile phone gi hek mathangda earphone asi makoiga tatna thana yadraba posak amagum sijanari earphone asina aikoi miyoibada kanaba amadi thabak thoram kayada mateng pangli adubu afaba kanaba posak singisu disadvantage kaya ama leiribani earphone sijanaba asina short term oinadi aikoida karisu akaiba pidri adubu long term gi oinadi masina aikoida akaiba kaya ama pirakpa yai marup mayam ngasigi video asida aikoina nungti numit khudingi sijanariba earphone sing asina nongmadi aikoida kayam akaiba ohelakani haibasigi maramda samlapna khangminasi marup mayambu DAshil 2.0 forever gi anoba video asida taramna oksari earphone asi hojiki matamda inkhalakliba naha singna yamna toina sijanaba posak amakhakni anova technology anova company sing asigi market competition asida aikhoibu anova technology earphone gi comfort zone asida nongmagi asumasum pusilakli thaina earphone sing asina ihan hana tholakpa matamdadi earphone sing asi loinamak wire oina laklami masina maram oiduna aikoina earphone sing asi any place ama hektada puthoklaga sijanabada farak tabasu yawi adubu market ta earbud amadi airpod sing asi lakpadagi purakliba ahongba asi haidana kanadre earbud airpod sing asi hojikti miyoiba aikhoigi haksangi part amagum naptuna laikhre chenba chaba tumba film yengba masidagi hendoktuna sorok lamjauda chatpada fawa earbud sing asi sijana khalakli masi yamna dangerous oiba thong amani earbud sing asina aikhoigi nakong khaktamak sokhanbata natana aikhoigi mental health asidasu kaya ama sokhalibani ahanbada earphone sing asina aikhoigi hearing capacity taba ngambagi sakti sing asida kari akaiba pibage haibasi hana khangminasi aikhoina earphone haplaga karigumba movies yengba matamda cinema hall singi sound effect adu yaunaba aikhoigi mobile phone asibu 100% volume laikhatuna yamna houna tanari masina aikhoigi nakong asibu khudakta sokhanbadi sokhalhoi adubu matamgi matung inna tapna taba ngambagi sakti asi asumasum mangsilakani sound asi aikhoigi nakongda eardrum gi matingdagi pass tawraga changlai masigi mathau asi hearing bone asigi matingdagini sound sing asi aikhoigi nakongda hek changlakpadagi vibration gi form da travel tawi aduga cochlea hariba asida sandoi cochlea hariba asigi manungda apikpa tuhau kaya amasu hauri nakongda changlakliba sound vibration sing asina cochlea da hek thengbaga tuhau sing asi move tawba lengthok lengjin torkani sound kanna tariba makai vibration asi kankhatpa helakadoribani vibration asi kanna lakliba makai tuhau sing asi kanna move torkani isam samna hairabada matam sangna loud sound taba sina masigi tuhau sing asigi cell sing asi affect torkani aduga tuhau sing asibu bend tawba amadi kenbana chingba kaya ama thoklakpa yai masina temporary oina hearing loss ohenbasu yai aikhoina earphone thillaga volume laikhatpa matamda 60 natragana 70% yausilakpa matamda aikhoida warning amakhak pirei adubu aikhoinadi warning asibu ignore tawduna hena laikhatuna tanari adubu masida aikhoina khangjingadabadi aikhoigi nakongda yauriba cell sing asi irreversible ni masi sindok sinjin tawba yade cell sing asibu damage tawkhrabadi permanent oina hearing loss asi ohelakpa yai masi yamna dangerous oi masida aikhoigi nakongda cable machine haptuna takhibadi yai adubu machine asi miyoi khudingmakna leiba ngambadi nate adugi su matakta migi mityang haibasu ama leiribani hojik fawbada viewers singna masibu serious oina khandriba viewers sing yawbirambasu yai earphone asina kayam yamna aikhoida sokhanbage haibasi makhatana amuk khangminakisi Number 1 NIHL haibadi noise induced hearing loss haibani masi akanba ahoba loud sound tabadagi thogali masina aikhoida permanent hearing loss ohelakpa yai aduga masibu medically amadi surgically oina layingbasu ngamloi Number 2 tinnitus karigumba aikhoigi nakongda yauriba hearing cell sing asi damage tawkhiba matamda
ꯑꯩꯈꯣꯏꯒꯤ ꯅꯥꯀꯣꯡ ꯃꯅꯨꯡꯗ ꯅꯣꯏꯁ ꯌꯥꯝꯅ ꯇꯥꯕ ringing soundꯒꯨꯝꯕ ꯌꯥꯝꯅ ꯇꯥꯍꯜꯂꯤ ꯃꯁꯤꯒꯤ continuous electrical noise ꯑꯁꯤꯕꯨ tinnitus ꯍꯥꯏꯔꯒ ꯈꯪꯅꯩ ꯃꯁꯤ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯃꯗꯤ ꯌꯥꯝꯅ disturb ꯇꯧꯕ sound ꯑꯃꯈꯛꯅꯤ Number 3 ear infection ꯑꯩꯈꯣꯏꯒꯤ ꯅꯥꯀꯣꯡꯗ ꯌꯥꯝꯅ ꯇꯣꯏꯅ ꯀꯨꯏꯅ ꯁꯥꯡꯅ earphone ꯍꯥꯞꯄ ꯑꯁꯤꯅ ꯅꯥꯀꯣꯡ ꯃꯅꯨꯡꯗ ꯅꯨꯡꯁꯤꯠ ꯆꯪꯍꯟꯗꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ earphoneꯁꯤꯡ ꯑꯁꯤꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ bacteria ꯀꯌꯥ ꯑꯃꯁꯨ ꯅꯞꯂꯒ ꯂꯩꯔꯤꯕꯅꯤ ꯃꯁꯤꯅ ꯅꯥꯀꯣꯡꯗ ꯆꯪꯈ꯭ꯔꯒ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃ ꯇꯥꯍꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤ earphone sharing ꯇꯧꯕ earphone ꯋꯥꯏꯅꯕꯗꯅ ꯍꯦꯟꯅ ꯊꯣꯛꯍꯜꯂꯤ Number 4 excessive earwax ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ earphone ꯊꯤꯜꯂꯒ ꯂꯩꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯥꯀꯣꯡꯗ ꯅꯨꯡꯁꯤꯠ ꯆꯪꯍꯟꯗꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯥꯀꯣꯡ ꯑꯁꯤꯗ earwax ꯑꯁꯤ ꯂꯩꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯍꯦꯟꯒꯠꯍꯜꯂꯤ ꯃꯁꯤꯅꯁꯨ ꯑꯩꯈꯣꯏꯗ ꯇꯥꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯁꯤ ꯌꯥꯝꯅ ꯍꯟꯊꯍꯜꯂꯤ Number 5 effect on the brain earphonesing ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯂꯤꯕ electromagnetic wavesing ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ brain ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯀꯥꯏꯕ ꯄꯤ ꯃꯁꯤꯅ short termꯗꯗꯤ effect ꯇꯧꯗꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯇꯞꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ long termꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ brain ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯍꯜꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯌꯥꯝꯅ ꯂꯩꯔꯤ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯕꯨ ꯀꯟꯖꯍꯧꯕ ꯌꯥꯈꯤꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ earphone ꯊꯤꯟꯗꯨꯅ ꯏꯁꯩ ꯇꯥꯕ ꯅꯠꯇ꯭ꯔꯒꯅ ꯐꯤल्म ꯌꯦꯡꯕ ꯃꯇꯝꯗ ꯚꯣꯂꯨꯝ ꯂꯩꯈꯠꯄꯗ warning ꯂꯥꯛꯂꯤꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯂꯩꯈꯠꯄꯤꯒꯅꯨ ꯑꯗꯨꯒ earphonesing ꯑꯁꯤ ꯑꯩꯈꯣꯏꯗ ꯗꯔꯀꯥꯔ ꯌꯥꯝꯅ ꯑꯣꯏꯕ ꯃꯇꯝ ꯑꯗꯨ ꯈꯛꯇꯗ ꯁꯤꯖꯤꯟꯅꯕꯤꯌꯨ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯆꯠꯄ ꯃꯇꯝꯗ earphonesing ꯑꯁꯤ ꯁꯤꯖꯤꯟꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ earphone ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ noise cancellation earphonesing ꯑꯁꯤ ꯁꯤꯖꯤꯟꯅꯕꯅ ꯍꯦꯟꯅ ꯐꯩ ꯑꯗꯨꯕꯨ ꯃꯁꯤ normal earphonesingꯗꯒꯤꯗꯤ ꯈꯔ ꯈꯖꯤꯛ ꯍꯦꯟꯅ ꯇꯥꯡꯏ ꯑꯗꯨꯒ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯁꯣꯛꯍꯟꯕꯗꯤ ꯈꯔ ꯈꯖꯤꯛ ꯍꯟꯊꯍꯟꯒꯅꯤ noise cancellation earphonesing ꯑꯁꯤꯅ ꯃꯄꯥꯟꯒꯤ noisesing ꯑꯁꯤꯕꯨ cancel ꯇꯧꯊꯣꯛꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ soundsing ꯑꯗꯨꯕꯨ high volumeꯗ ꯂꯩꯈꯠꯄꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯗꯨꯒ earphone ꯁꯤꯖꯤꯟꯅꯕꯗꯒꯤ headphone ꯁꯤꯖꯤꯟꯅꯕ ꯑꯁꯤꯅ ꯍꯦꯟꯅ ꯑꯩꯈꯣꯏꯗ ꯁꯣꯛꯍꯟꯗꯦ headphonesing ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯥꯀꯣꯡꯗ full ꯑꯣꯏꯅ fit ꯇꯧꯗꯦ ꯃꯁꯤꯅ sound vibration ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯅꯥꯀꯣꯡꯗ direct ꯊꯥꯖꯤꯟꯗꯦ ꯃꯁꯤꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ earbudꯁꯤꯡ ꯑꯁꯤꯕꯨ ꯐꯖꯅ ꯇꯣꯏꯅ sanitize ꯇꯧꯕꯤꯕ ꯑꯁꯤꯅꯤ earbud earphone ꯀꯨꯏꯅ ꯊꯤꯟꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯅꯥꯀꯣꯡꯗ bacteria ꯁꯟꯗꯣꯛꯄ ꯑꯃꯗꯤ ꯅꯥꯀꯣꯡ ꯍꯥꯀꯠꯆꯕ ꯌꯥꯝꯅ ꯍꯦꯟꯒꯠꯍꯜꯂꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯗꯤ earphone earbud headphonesing ꯑꯁꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯈꯔ ꯍꯟꯊꯕꯤꯕ ꯑꯃꯗꯤ ꯃꯇꯝ ꯅꯥꯏꯅ ꯁꯤꯖꯤꯟꯅꯕ ꯑꯁꯤꯅꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯇꯝ ꯑꯁꯤ ꯈꯛꯇꯃꯛ ꯁꯤꯖꯤꯟꯅꯕ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯒꯅꯤ prevention is better than cure ꯍꯥꯏꯕꯗꯨꯅꯤ मरुप मयाम ngasi video asi matang asida loisilage marup mayam gidmakta anouba video ama amuk puduna laksage